Highway number 37 da Mahousagum driver sing Chathok Chatsin Tounabagidamak coordinating committee POLN block LPG drivers amasung Manipur leingak chief secretary Dr. Vineet Joshi anigi marakta point taraga mathoida Yanaba Sop ngasi Khutyek Pinakhre IOCL state level coordinator Rajkumar Mohan coordinating committee POLN block LPG drivers amati chief secretary na Khutyek Pinaduna yanakiba point taraga mathoigi SOP aduda National Highway number 37 da Chathok Chatsin Tauriba convoy da ambulance attack natraga lona yadaba thabak thorom sing chatharaklabade escort party na khudakta action lokhatpa karigumba convoy aduda lambi ki mamang maning natraga mayaidagi ambulance tawraklabade convoy aduda yaurib escort sing amana amagi mateng pangduna ambulance tawrakliba maikai aduda halaga nomai kapkadabane adugumba matang aduda driver singna makhoi ki gari sing adu mafam chaba amada thamgadabane masida gari singi oina parking toba yaba amasung yadaba mafam amata leiroi haibo wafam sing yaure SOP aduda yauriba atay yanakhiba wafam singde lambi asida convoy gi gari sing chatringai pung ani ke mamangda ROP legane convoy adugi iroi loiba gari chatkraba matung pung ama leiraga haiba ROP adu lauthokadabane gari sing adu aswai angam yaudana chatkiba Yanabagitamak awangba chingdol fawbada ROP sing legane convoy aduda yauriba escort sing mikup nahom sing da leiduna ambulance na chingba tawrakpada khudakta action lokhatpa ngamnabagi fibamda legadabane mathong huktaba miyoisna makhal amadagi attack chatharakpa ngamdanaba yariba makhai lambi paring asida security ki chatshin thawrak lokhatpai haiba wafam sing asisu yaure Imphal Jiribam lambi ke Scotland irang nungba amade kaimaida gari sing khudong thiba thorakpa matamda khudakki oina chatshin thawrak lokhatnaba heavy recovery amasung towing truck sing mari lainaba district police ki SP sing ge command makhada thamgane lambi paring asida hojik ROP gi mathau pangthokliba CRPF company sing asigi mathakta ahenba CRPF ki company ahum hapchilagane khongthang asi chingnaba mafam sing da security ahenba chatshin thawrang lokhatpada hena khudong chanabani haibo wafam sing yanakheba SOP aduda yaure SOP aduda makhata na yauribo wafam sing de CRPF ki response team ama Imphal Jiribam lambi ki tongan mafam sing da mathau tawbane khongthang asi lambi da gari yadabana chingba yaurappa matamda mateng pangduna safagadaba mafum amada thamnabane high response team asigi contact details sing driver sing da pangdona rapigane asigumba response team ase lambi asida mari legane team amamamna kilometer yankai konsilaga mathau pangthokane lambi paring asida chatkadawriba convoy aduda POL amasung LPG gari singna mamang thana chatkane nungba CHC da ambulance ama lengdana adumak thambaga loinana CRPF ki pilot na convoy aduda chatliba gari sing adugi speed kumna senakane convoy aduda chatliba gari sing adu amana amadagi hengana thawatpa amade maram chadana gari khamana chingba amada tawroitabane haiba wafam sing ase driver association ki maikai dagi sum mapung fana mateng pangba haina su SOP gi yanakhiba wafam sing aduda yauri